Koko mina yamna kanna yaringdaba phongdokpa laikhrabasu Kuki gi mihutsinga Chief Minister Yumnam Khemsanga Guwahati da wari sanakhre adubu agreement di amata hujik phawbugi waina purakpa ngamdri hari thaban chongbagi lemhauba sena oles home da tengbangkhre Uttar Pradesh ta nupi masa ama bu rape tawbiramba police constable ama thabuktagi suspend tawkhre Strait of Hormuz phawduna chaliba thau puba jahas amadagi Iran na tax oina $1,00,000 rom lawri Iran na America gi napan thurektuna matik mayai leire hariba F-35 stealth fighter jet kapthakre US na su Iran gi Hormuz 1 thukainaba commando yauna lan gi jahas thajinkhre PM Modi na Qatar France Jordan Oman lusingba singa Middle East phibam khanakhre thau bere lakh taret kalising humputara puba Russian tanker India da thunglargani US Israel amadi Iran ga soknariba lan gi coverage tawba journalist amada aki khangpirakre National Highway sing apum masa langthokpham oire lebaki lusingba singna sumideng sangbidre Manipur ki Chief Minister Yumnam Khemsana Guwahati da chalaga Kuki zo council ga wari sanaba yaningde kokomi NIA na Ukraine gi miyoi taruk phakhiba adu Russia na India amadi Ukraine gi marakta singsep thaba lalong amani Kuki zo council ga CM Khemsan ga pung amaga minute 95 wari sanakhibada Yanaba Amata Ywdana Loisinkhre Kuki zo council gi maikai dagi tangkhun ga Kuki ga irang achi nemthanaba honanaba amasung victim singi justice pangalu haina hairakre aduga Maitai amasung Kuki marakta buffer zone maintain tawraga thamba aduga sugi wari sanariba asi khumang chawsinaba hairakre